Manipur khundariba schedule caste community singi manungda ama oriba Thanga Karang'S miyam ngasisu hiram kaya da sothaduna awaba madi khudongchadaba kaya mayoknari Bisnupur district ki Thanga assembly constituency ki manung chana leiba Thanga Karang'S asi Thanga Lairembi lampaki hithangfam dagi Isingi lambida kilometer amarom chatlaga leibana khullasida leiriba miyam asi anayek yaurokpa amadi emergency lakpa matamda chathok chasin tawbada hi natraga motorboat tongduna chathok chasin tawbana maram oiraga miyamna ngasisu khudongchadaba mayoknari Thanga Karang'S miyamna thengnariba awaba amadi khudongchadaba singasiga mari leinana ngasi Manipur University ki Center for Study of Social Inclusion amasung Karang'S Island Development Organization ki IDO na sinduna Marginalized scheduled caste communities in Thanga village Shaibahiramda Nomuyoiba consultative outreach program ama Karang na pangthokhi Thauramadu da saruk yakiba ki IDO ki president Salam Khedana Fongdorpada Thanga Karang'S miyamna thengnariba awaba madi khudongchadaba singi manungda ana layeng sang amasung mahai tampham sang matik chana leitaba sisumani khullasida leiba primary health center da doctor amadi atai mari leinaba staff sing station tauraga leitabana khunja singna anayek yaurokpada hena awaba mayoknari lambi thong leitaba mafam asida nga faraga hingnaba honariba miyamna schedule caste ki fangfam thokpa central sponsorship scheme singsu mapung fana fangba ngamdri haina pendaba fongdorpaga loinana leinga ki mari leinaba singna mitieng changhaningbagi apamba thamlakli Karang'da tabiriba basic isin now sing sisu tasin haragadi Karang'S yoina doctor amma leitaba atopadi tharakpa asina maram orakanda koida aduki mati khudung thi bije koida mayok ne haitare kamaina kaigumba koi miron bi hairo bp stock to wire khudak ta nasal ko emergency lak taragadi Karang PH da pukak ke haitaragadi doctor leite me koi kaida leying duri akoi chapam pharak tai aduna kang phunjalo September daina January fabugi manungda June July da thokchele khalo adui tar da koi sibata mamang du sigre koi miro mi mayam mama koi tasin haragadi akoi gi hospital yobunang da hi angang si delivery tawraga mama sigiba masa sigiba adugumba thobdok singje mayam ama koi da tasin namuk thui haitare aduna maram oirakanda akoi gi leiriba akoi mari leina authority singna hairiba singsi akoina yengjanbiu Consultative Outreach Program aduda saruk yakiba Center for Study of Social Inclusion MUG Associate Professor Dr. TH Bharatna University Grand Commission UGC ki guideline ki matung inna sothaduna leiba schedule caste miyamna thengnariba awaba madi khudongchadaba sing khangminanabagi pandamda thauramasi pangthokpani haina fongdokhi loinana Manipur ya punba population ki manungda schedule caste ki punba population asi chada mari khaktani sothaduna leiraba schedule caste community singi manungda Thanga Karang'S amani hairaduna lamdamasi ki miyam ki yaifanaba lenga ki oiba social inclusion policy ama sembiba mathau tai loinana nga faraga hingbana maru oiba sinfam oiriba miyam asida nga faba khak nataba atopa sinfam singsu tauhanba yanaba skill development program na chingbasu paikhatpiba mathau tai haina fongdokhi Thauramadu ki IDO ki secretary S Kanta Karang Ward number 3 Thanga Part 1 Gram Panchayat ki member Haubizam Gaura Hari mafamadu ki ahalaman amadi imaivel kyana saruk yakhi Masih sinjari program selagi kita tajaruba uzaruba masih baik ini hendak sotoba schedule caste marginalized community yang Thanga Karang'S dan agensi untuk program ini. Barangkali mafam masih dah baik ini cawang tenari bahasa masyarakat lambi emergency case satu sim bertanda higi kutang cepat water bill cepat lega ki oiba tawan ba policy social inclusion oiba chakot karangi policy ba singiraga pagi Thanga Karang'S leiba pagi punjasi wari ba mayok na ribu singsi or bolomda ba karam ba program bakalaga lambi je kamaine pagalani apam sudakari program bayaga karam ba mukali program bakalaga henna pagi yamna chakot ba kunai ma oida kadega